May ahumdagi lepnuraba matung MST ki Imphal Senapati bus service ngasidagi amuk hauragani. Leingakki order handoknaba kotu na warning toukhre. ITLF na Chorsanpur border thingjin khre. Manipur ki irang asina maram orega haukiba May ahumdagi National Highway da MST ki passenger bus service sing leptuna leiruraba matung state engang na ahen section thorang lokutuna hayengdagi Imphal Senapati ki bus service hauragani haina Manipur Leingakki Transport Director Dr. Nibedita Lairen Lakpamna thadorakpa cherol amana khanghalagni. Maragasida Imphal Chorsanpur amasung Imphal Maugi highway sing asida hayengdagi ahen bus security force piraga lanai amadi passenger gari sing chatpa hauhallagani haina state Leingakki Chief Secretary na thasigi kunmathoida order ama thoktuna phongdor wafam akanba mawongda condemn tawi. Leingakki order asi athubada handokadabani. Karigumba handokta tarabadi maduda tholakpa afafatagi tekchak pumba authority na pugadabari haina Committee on Tribal Unity kotu kangpokpina warning tawrakre. Loinena Leingakki thorang asigi mayokta Indigenous Tribal Leaders Forum ITLF Chorsanpur nasu Chorsanpur amasung Bishnupur District ki lona bangamkai singi Bishnupur District ki lona bangamkai gi Chorsanpur sarukta highway sil tawre haina phongdorakli. Transport Director Dr. Nibedita na thadorkpa cherol asigi matung ina Imphal Senapati bus service asi suti nataba numit khuding makta Imphal ki North AO sidagi ayuk pung mapal da thagani. Loinena Senapati headquarter dagi numit yungba matung pung ama makhaida Imphal tamna bus sing lamtharakani hairi. Leingakki order asiga mari leinena kotugi information and publicity wing ne thadorkpa cherol amana hai. Thasigi kunmathoide state Leingakna order thoktuna gari sing chatpa hawallagani haribu wafam asi yamna hakchina lawi. Thawong asi Leingak asina state asida tangdo laitaba hanjil agle hain utpa yananaba sathabani. Imphal Valley da hujik su kuki amada changba ngamdana leiri. Mafam aduda han lejiram bamiyo singi pochai fawa lauthokpa ngamdana leiri bani. Asiguma phibam asida kuki sing asi Imphal dagi tokhaina tabagi phibam amada leiri bani. Cherak asida Chief Minister N Birena luchingni Leingak asina ngammi haibage matagum ahenba security force thajilaga lanai amadi passenger gari sing chalhangani haribu wafam asi yaba ngamloi. Kuki jo miyamgi punsida singnarakpa thabak amata furup asina kaidongnungdu yaroi. Maram asina Leingakki order asi khudakta handokadabani. Madu natrabadi masidagi tholakpa afafatagi tekchak pumba mari leinabu authority na pugadabani hairi. Kuki NP Sadar Hills ki Information and Publicity ki Assistant Secretary Pauslal Hangsing na thadorkpa cherol aman hai. Imphal dagi kangpokpi phauraga mau yobagi highway sida maitei sing chathok chasin yananaba Leingak na akhanaba thorang paikhatlaga kuki singbu miraiduna thamba asi yamna hakchina lawi. May ahumdagi kuki sing Imphal airport phawa yobu ngamdana leiribani. Tampakta khunda leitaduna leiramba kuki singi punsibusu state Leingak asina kanba ngomkhidrabani. Masigi sumathakta singi district tamna purakpa hidak langthak amadi changdaba yadraba polam kayamaramsu lambida thatuna phanghan khidrabani. Asigumba phibum asida highway da gari chalhanba asida maitei gi miyamda asok apan yaurabadi madugi teksak state Leingak na pugadabani. Loinena maitei gi misam miyamna su asigumba ungkhanabagi chang yamna wanglingi matam asida di cheksinna leibiyo. Leingakki mathung huktaba thorang singda thaja biganu haina su cherol asina makha tarakli. Cherak asida lakliba Christmas kumai asi maitei singna yeikhai thingaiba pirakpa yabagi oithokpa leibadagi Chorsanpur amasung Bishnupur District ki lona bangamkai saruk asi hayengdagi January 5 fawba thingjillagani. Maram asina tribal nataba miyo singna district asida changlakpa natraga thokpa yararoi haina su ITLF ki United Tribal Volunteers ki convener Mulmang Haukip na thadorkpa cherol amana phongdorakli.